Manipur gi irang asige warisin puraknabagi damak awang nongpok ke MP Singi marakta Mizoram Amasung Meghalaya gi MP Singnadi Manipur da President rule thamgadabane center na karigi tumina leiribano haina demand tawre Manipur da thoglabe irang asida punna mioi chani hena sikre mioi lising humfu hena relief camp ta leire asigumba cherak asida center na Manipur gi irang asi loisinabagi damak yamna hakchin ba political gi oiba warep ama lobo mathok tai haina awang nongpok ke MP Singna phongdokre Manipur irang asigi matang da Indian Express na awang nongpok ki MP Singda hangba wahang amage paukumda phongdorokpa matung inna center na state asida thoklibe irang ase kudakta laksina bohonagadabane karigumba tangai fadrabade political gi akanba warep ama lawgadabane haire awang nongpoki MP Singi manungda Manipur da thoklibe irang asige responsibility Chief Minister Nongthongbam Biren Singh na pugadabane haina phongdokle amaromda Mizoram gi MP ke Vanlal Vena phongdorokpagi matung inna Manipur da president rule thamduna center na irang asida cheneriba khudingma ki mathakta thabok lokhotpana irang loisinba ngamgani haire Chief Minister na irang asi loisinba pamlabasu mahaki mafamda resource laite maduda mahakna kiduna laire maram aduna Indian Army na irang asi chayol amada thingba ngamme adum oinamak Manipur da afaspa amuk hana chadabadi yaningde afaspa asina kanglub animakta chaitheng pibatan natana Manipur gi thokliba irang asi loisinba ngamloi haina Mizoram gi MP na makatarakle Silong gi MP Sunkhon na phongdorokpagi matung inna awang nongpok asi lol amasung culture kaya na pulaga semba mafam amane mafam asi yamna santi oiba lamdam amane adubu kanagumba sakti pamadage mafam asida leiriba miyambu kanglub khadoktuna politics tawba yaroi state asina mai chaktuna leiriba matam asida party kharana government asidagi thoknaba warep lawe masida center na karigi tumina leiribano center na state asida santi puraknabagi damak honafam thoe state government asu santi puraknabagi damak areba pangal puthoktuna honafam thoe haike turagi congress MP Saleng E Sangmana chief minister N Biren Sindokpana irang asige waroisin puraknabagi achobo khongtang amo oigani haire mahaki wahaida support tawbo oina NPP gi MP Wanreway Kharlur Kina Manipur gi irang asige waroisin puraknabagi damak chief minister Sindokpana khwaidagi afabo khongtang ni haina makatarakle